ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 7-9ꯒꯤ ꯃꯃꯥꯡꯗ ꯈꯨꯜ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯂꯥꯏꯑꯣꯏꯔꯕ ꯑꯃ ꯍꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤ ꯑꯃ ꯃꯊꯦꯡ ꯃꯤ ꯀꯌꯥ ꯆꯪꯅꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯄꯣꯔꯒ ꯍꯦꯛꯇ ꯂꯦꯞꯄꯝꯃꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯈꯔ ꯈꯧꯇꯛ ꯆꯥꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯕꯗ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯥꯁꯦ ꯊꯪꯅꯕ ꯈꯨꯟꯗ ꯌꯨ ꯊꯛꯑꯒ ꯖ꯭ꯋꯥꯔ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯌꯨ ꯉꯥꯎꯈꯠꯂꯛꯇꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕꯖꯥꯠꯅꯤ꯫ ꯈꯔꯒ ꯀꯥꯔꯟ ꯇꯥꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯥ ꯍꯧꯗꯣꯛꯇꯣꯏꯁꯦ ꯃꯌꯥꯝꯅ ꯇꯟꯅꯔꯝꯃꯤ꯫ ꯃꯥꯅꯕꯨ ꯌꯨ ꯉꯥꯎꯔꯒ ꯇꯨꯝꯈ꯭ꯔꯒ ꯍꯧꯒꯠꯂꯛꯄꯁꯤ ꯃꯤꯉꯣꯟꯗ ꯈꯟꯅꯕ ꯍꯦꯛꯇ ꯍꯧꯏ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯁꯨ ꯃꯥꯁꯦ ꯊꯪꯅꯕ ꯈꯨꯟꯗ ꯃꯥꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕ ꯃꯐꯝ ꯁꯪꯒꯣꯜ ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯗꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯄꯨꯡꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯌꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏ꯫ ꯃꯗꯨꯗ ꯃꯥꯁꯨ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯍꯧꯗꯣꯛꯑꯝꯗꯦ ꯍꯥꯏꯗꯅ ꯁꯪꯒꯣꯜ ꯑꯗꯨꯗꯒꯤ ꯃꯆꯤꯟ ꯊꯤꯗꯨꯅ ꯇꯨꯝꯕꯗꯣ ꯍꯧꯒꯠꯂꯛꯑꯒ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯁꯥꯏꯀꯜ ꯍꯝꯕꯔ ꯋꯥꯡꯗꯪ ꯋꯥꯡꯕꯗꯣ ꯃꯗꯨ ꯊꯧꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯁꯥꯏꯀꯜ ꯊꯧꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯣ ꯃꯗꯨꯒꯤ ꯃꯄꯥꯗꯨ ꯌꯧꯁꯜꯂꯛꯑꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯕ ꯃꯤ ꯅꯠꯇꯕꯅꯤನ ꯁꯥꯏꯀꯜ ꯑꯗꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯊꯧꯔꯛꯄꯁꯤꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯃꯄꯥ ꯆꯞ ꯆꯥꯅ ꯅꯨꯄꯤ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯦ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯃꯥꯁꯨ ꯃꯆꯤꯟ ꯊꯤꯔꯒ ꯈꯨꯝꯃꯨꯏ ꯍꯥꯏ꯫ ꯑꯗꯨꯒ ꯁꯥꯏꯀꯜ ꯑꯗꯨ ꯑꯗꯥꯏꯗ ꯈꯥꯝꯃꯒ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯝꯈꯠꯂꯤꯉꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤꯁꯦ ꯃꯀꯣꯛ ꯌꯥꯎꯗꯦ ꯍꯥꯏ꯫ ꯑꯉꯥꯡ ꯑꯃ ꯄꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯨꯝ ꯃꯣꯡ ꯍꯥꯗꯅ ꯂꯥꯜꯂꯒ ꯆꯠꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯨꯗ ꯅꯨꯄꯥꯗꯣ ꯀꯩꯅꯣ ꯁꯤꯗꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯀꯟꯅ ꯑꯣꯠꯂꯒ ꯊꯧꯔꯛꯄꯁꯤꯗ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯝ ꯀꯟꯅ ꯊꯧꯔꯝꯕꯗꯒꯤ ꯈꯪꯂꯨꯝ ꯍꯦꯛ ꯂꯨꯝꯊꯔꯛꯑꯒ ꯁꯥꯏꯀꯜꯗꯨ ꯆꯦꯜꯂꯨ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗ ꯃꯥꯁꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯤꯗꯨ ꯑꯉꯥꯡ ꯑꯃ ꯄꯝꯕꯒꯤ ꯃꯑꯣꯡꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡ ꯑꯗꯨꯗ ꯇꯣꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯤꯕ ꯍꯦꯃꯟꯈꯤꯗꯅ ꯁꯥꯏꯀꯜ ꯑꯗꯨ ꯑꯗꯥꯏꯗ ꯍꯨꯟꯗꯣꯛꯑꯝꯃꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤ ꯃꯌꯨꯝ ꯇꯝꯅ ꯍꯣꯠꯇꯅ ꯆꯦꯜꯂꯛꯏ꯫ ꯇꯁꯦꯡꯅ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ ꯊꯦꯡꯅꯕ ꯑꯣꯏꯔꯒꯗꯤ ꯈꯨꯗꯛꯇ ꯑꯗꯥꯏꯗ ꯑꯗꯨꯝ ꯋꯥꯟꯊꯔꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯔ ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯕ ꯃꯤꯒ ꯑꯣꯏꯕꯒ ꯌꯨꯒ ꯈꯔ ꯉꯥꯎꯔꯦ ꯑꯗꯨꯅ ꯂꯦꯡꯉꯥꯎ ꯊꯤꯡꯉꯥꯎ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯗꯅ ꯃꯌꯨꯝꯗ ꯍꯣꯠꯇꯅ ꯆꯦꯜꯂꯛꯏ꯫ ꯃꯌꯨꯝꯒꯤ ꯃꯤꯗꯁꯨ ꯃꯥꯅ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯗ ꯃꯌꯨꯝꯒꯤ ꯃꯤꯅꯁꯨ ꯑꯉꯥꯎꯕ ꯃꯥꯅ ꯉꯥꯡꯕ ꯋꯥꯕꯨ ꯍꯥꯏꯗꯅ ꯈꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯇꯧꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯝ ꯅꯨꯄꯥꯗꯨꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯐꯃꯨꯡꯗ ꯀꯥꯔꯒ ꯑꯗꯨꯝ ꯇꯨꯝꯁꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯨ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯗꯅ ꯑꯗꯨꯝ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯃꯁꯨ ꯋꯥꯔꯤꯗꯨꯗ ꯃꯌꯥꯝꯁꯤ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨꯗꯤ ꯈꯨꯟ ꯄꯨꯜꯂꯒꯁꯨ ꯂꯩꯀꯥꯏ ꯄꯨꯟꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯝꯗꯦ꯫ ꯑꯍꯟ ꯑꯣꯏꯔꯕ ꯕꯕꯥ ꯏꯃꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯣ ꯇꯥꯔꯛꯄꯗꯒꯤ ꯕꯕꯥ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ꯫ ꯕꯕꯥ ꯏꯃꯥ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯅꯨꯄꯥꯗꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯌꯨ ꯊꯛꯑꯒ ꯍꯜꯂꯛꯏ ꯍꯥꯏꯕ꯭ꯔꯥ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯒ ꯍꯜꯂꯛꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃꯗꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯃꯀꯣꯛ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯁꯨ ꯄꯣꯕꯗꯧꯅ ꯇꯧꯏ ꯍꯥꯏ ꯑꯗꯥꯏꯗ ꯂꯩꯔꯝꯃꯤꯗꯣ꯫ ꯃꯗꯨ ꯑꯣꯛꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯣꯏꯔꯃꯥꯅꯤ ꯅꯨꯄꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯤꯕꯗꯣ꯫ ꯑꯗꯣ ꯁꯤꯕꯨ ꯊꯥꯏꯅꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯑꯕꯣ ꯃꯐꯝꯗꯨꯕꯣ? ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯏꯕꯨꯡꯉꯣ ꯃꯐꯝꯗꯣ ꯊꯥꯏꯅꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤ꯫ ꯑꯗꯨꯗ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯂꯥꯏꯔ ꯃꯤꯔ ꯒ꯭ꯌꯥꯟ ꯇꯥꯄꯣꯠꯇꯦ꯫ ꯃꯥꯕꯨ ꯍꯦꯛ ꯃꯥꯌꯣꯛꯅꯔꯨꯔꯕꯗꯤ ꯀꯌꯥ ꯀꯟꯕ ꯉꯝꯒꯟꯗꯦ꯫ ꯊꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯕꯕꯥ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗꯩꯁꯨ ꯏꯁꯥꯗ ꯈꯤꯇꯪ ꯑꯀꯤꯕ ꯑꯃ ꯄꯣꯛꯏ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯜꯂꯛꯏ꯫ ꯃꯗꯨꯗ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏꯒꯤꯗ ꯏꯃꯥꯟꯅꯕ ꯈꯔ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯗꯤꯅꯦꯁ ꯏꯇꯥꯎ ꯙꯅꯟꯖꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯨ ꯅꯛꯁꯜꯂꯛꯏ꯫ ꯑꯗꯣ ꯍꯌꯦꯡꯁꯤ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯀꯩ ꯂꯩꯔꯤꯒꯦꯅ ꯊꯕꯛ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯨꯁꯤ ꯍꯥꯏꯔꯛꯏ꯫
ꯑꯩꯅ ꯃꯈꯣꯏꯅ ꯙꯅꯟꯖꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯁꯜꯂꯛꯑꯝꯃꯔꯣꯏ꯫ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯆꯠꯁꯤꯒꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯇꯣꯛꯑꯁꯤ, ꯍꯌꯦꯡ ꯑꯣꯏꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1-2 ꯑꯗꯥꯏꯗ ꯆꯠꯄꯤꯔꯨꯔꯁꯤ, ꯌꯥꯝꯅ ꯉꯟꯅ ꯆꯠꯂꯒꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ, ꯑꯗꯨꯅ ꯄꯨꯡ 1-2 ꯑꯗꯥꯏꯗ ꯑꯩꯈꯣꯏ ꯑꯍꯨꯝꯇ ꯑꯣꯏꯔꯒꯁꯨ ꯆꯠꯄꯤꯔꯨꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯃꯈꯣꯏ ꯑꯇꯩ ꯈꯔꯁꯨ ꯈꯣꯝꯃꯛꯑꯣ, ꯀꯩꯅꯣ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏꯁꯦ ꯍꯧꯅꯔꯒꯗꯤ ꯌꯦꯡꯉꯁꯤ, ꯑꯗꯣ ꯃꯈꯣꯏ ꯑꯇꯩꯅ ꯁꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯍꯌꯦꯡꯗꯣ ꯁꯣꯏꯔꯒꯨꯝꯁꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡꯒꯤꯗꯃꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯅꯗꯨꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯩꯁꯨ ꯂꯧꯁꯤꯡꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯝꯃꯒ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯌꯨꯝꯗ ꯀꯥꯔꯛꯇꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯑꯩꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯉꯔꯥꯡꯒꯤ ꯏꯃꯥꯟꯅꯕ 2 ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯃꯈꯣꯏ 3 ꯑꯩꯕꯨ ꯍꯧꯕ ꯂꯥꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯏ ꯂꯥꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯑꯩ ꯉꯥꯏꯍꯟꯕ ꯑꯣꯏꯅ ꯐꯝꯍꯜꯂꯝꯃꯒ ꯑꯩꯁꯨ ꯃꯅꯤꯡꯗ ꯇꯣꯏꯂꯦꯠ ꯇꯧꯔꯨꯔꯒ ꯃꯥꯏ ꯍꯥꯏꯐꯦꯠ ꯇꯥꯊꯣꯛꯑꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯈꯔ ꯅꯣꯝꯕꯤꯕ ꯆꯠꯄꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯨꯍꯣꯡꯗꯣꯔꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯂꯥꯛꯄꯗꯨꯗ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯅꯨꯄꯥ ꯃꯇꯣꯝꯗ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯑꯅꯝꯕꯅ ꯄꯨꯍꯤꯡꯗ ꯍꯤꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯊꯕꯛ ꯑꯔꯩꯕ ꯃꯈꯩ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯣꯏꯅ ꯇꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯗꯧꯔꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯑꯩꯈꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯕꯗꯨꯗ ꯍꯔꯥꯎꯗꯅ ꯃꯥꯁꯨ ꯑꯩꯈꯣꯏꯒ ꯇꯥꯛꯇꯕꯤ ꯃꯥꯅ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯂꯣꯏꯖꯕ ꯌꯦꯟ ꯑꯃ ꯍꯥꯠꯇꯣꯛꯑꯒ ꯑꯩꯈꯣꯏ ꯄꯤꯖꯅꯤ ꯆꯥꯛ ꯆꯥꯔꯒ ꯍꯟꯒꯗꯕꯅꯤ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯈꯨꯟꯁꯨ ꯄꯨꯟꯗꯦ, ꯑꯗꯨꯅ ꯆꯥꯃꯨꯛ ꯆꯥꯔꯒ ꯂꯩꯔꯒꯗꯤ ꯊꯦꯡꯉꯅꯤ, ꯆꯥꯛ ꯆꯥꯗꯕꯤ ꯍꯟꯈ꯭ꯔꯒꯦ, ꯀꯣꯟꯅ ꯉꯟꯅ ꯂꯥꯛꯑꯒ ꯆꯥꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯐꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯆꯦꯁꯤꯡ ꯑꯗꯨꯅꯁꯨ ꯆꯥꯛ ꯊꯥꯡꯒꯠꯈ꯭ꯔꯦ, ꯏꯟꯁꯥꯡꯁꯤꯁꯨ ꯊꯣꯡꯒꯗꯕꯗ ꯉꯥꯏꯔꯦ, ꯇꯤꯜꯍꯧ ꯆꯅꯝ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ, ꯅꯈꯣꯏ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯣ ꯑꯗꯨꯒ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯃꯔꯥꯡ ꯌꯦꯜ ꯑꯗꯨ ꯃꯈꯣꯏ ꯁꯨꯃꯥꯡꯗ ꯈꯥꯡꯖꯥꯎ ꯑꯃꯗ ꯐꯖꯅ ꯍꯥꯎꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯡꯉꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯏꯟꯁꯥꯡ ꯃꯨꯜꯂꯛꯄꯒ ꯆꯥꯛ ꯇꯣꯂꯛꯄꯒ ꯄꯨꯡꯁꯨ ꯌꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯈꯪꯉꯕꯅꯤꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯀꯨꯏꯅꯒ ꯄꯟꯊꯔꯝꯗꯦ꯫ ꯆꯠꯂꯁꯦ ꯊꯦꯡꯉꯦ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯔꯤꯅ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯕ ꯍꯥꯏꯔꯤꯕꯁꯤ ꯈꯨꯗꯣꯡ ꯌꯥꯝꯅ ꯊꯤꯅꯤꯡꯉꯥꯏꯅꯤ, ꯑꯗꯨꯅ ꯈꯔ ꯁꯥꯡꯇꯣꯛꯑꯒꯁꯨ ꯈꯨꯟꯌꯥꯏꯗꯒꯤ ꯐꯥꯎꯈ꯭ꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯈꯨꯟꯌꯥꯏꯗꯒꯤ ꯐꯥꯎꯔꯒꯅ ꯂꯧꯕꯨꯛ ꯂꯃꯥꯡ ꯈꯔꯁꯨ ꯁꯝꯗꯨꯅ ꯂꯥꯟꯗꯣꯔꯤꯕꯅꯤ꯫ ꯐꯅ ꯃꯗꯨ ꯑꯣꯏꯖꯔꯒꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯣꯝꯗ ꯂꯥꯜꯂꯒ ꯆꯠꯀꯗꯕꯒꯤ ꯃꯍꯨꯠ ꯑꯗꯣꯝꯗꯒꯤ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤ ꯆꯞ ꯃꯥꯟꯅꯅ ꯈꯨꯟꯌꯥꯏ ꯑꯗꯣꯝꯗꯒꯤ ꯌꯨꯝ ꯇꯝꯅ ꯐꯥꯎꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯂꯧꯕꯨꯛ ꯂꯃꯥꯡ ꯁꯨꯝ ꯃꯇꯦꯛ ꯐꯥꯎꯔꯒ ꯂꯥꯛꯄꯗꯨꯗ ꯑꯩꯅꯁꯨ ꯁꯨꯝ ꯇꯨꯃꯤꯟꯅ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯖꯜꯂꯝꯃꯤ꯫ ꯏꯇꯥꯎ ꯑꯩꯈꯣꯏꯁꯦ ꯆꯥꯛꯄꯨꯗꯤ ꯆꯥꯊꯣꯔꯛꯇꯅ ꯍꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯥꯏꯕꯨ ꯁꯨꯃꯥꯏꯅ ꯊꯦꯡꯅꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤꯅꯤ, ꯑꯗꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ, ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯉꯁꯤꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯇꯦꯛ ꯈꯔ ꯂꯥꯟꯕ ꯇꯥꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯅꯣꯛꯐꯦꯠ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯂꯧꯕꯨꯛꯇꯒꯤ ꯂꯥꯡꯈꯠꯂꯛꯑꯒ ꯂꯝꯕꯦꯜ ꯑꯁꯥꯡꯕ ꯑꯃ ꯐꯥꯎꯒꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯒꯣꯡ ꯆꯦꯟꯈꯠꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯔꯤꯁꯨ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯅ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯇꯨꯡꯗ ꯋꯥꯔꯛ ꯑꯗꯣꯝꯗꯒꯤ ꯋꯥꯁꯥꯡ ꯑꯃꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯝꯅ ꯍꯥꯏꯊꯔꯛꯏ꯫ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯔꯤꯁꯨ ꯍꯥꯏꯁ ꯀꯩꯅꯣ ꯁꯤꯗꯤ, ꯂꯩꯔꯦ ꯑꯁꯥꯏꯗꯁꯨ ꯂꯥꯛꯑꯣ ꯍꯦꯛ ꯈꯤꯇꯪ ꯊꯨꯅ, ꯑꯁꯥꯏꯐꯥꯎ ꯆꯦꯟꯈꯠꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯤ ꯍꯥꯞꯄꯤꯡ ꯀꯟꯅ ꯃꯇꯦꯛ ꯑꯃ ꯆꯦꯟꯈꯠꯂꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯊꯥꯅ ꯃꯐꯤ ꯊꯣꯡꯗꯕ ꯑꯉꯥꯡ ꯑꯃꯁꯨ ꯁꯨꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯑꯗꯥꯏꯗ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯑꯃ ꯂꯩ, ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯃꯅꯥꯛ ꯑꯗꯨꯗ ꯑꯍꯜ ꯑꯃꯁꯨ ꯑꯗꯥꯏꯗ ꯂꯩꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯤꯗꯅ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯆꯪꯁꯜꯂꯛꯑꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯀꯤꯔꯤꯗꯨ ꯐꯅꯕ ꯑꯩ ꯀꯔꯤꯅꯣꯃ ꯇꯥꯛꯄꯤꯒꯦ, ꯌꯦꯡꯉꯨ ꯏꯁꯣꯔꯒꯤ ꯁꯪꯂꯦꯟ ꯃꯅꯥꯛꯇ ꯂꯤꯆꯩ ꯈꯔ ꯇꯥꯔꯒ ꯂꯩꯔꯤꯁꯤ, ꯑꯁꯤ ꯅꯈꯣꯏ ꯑꯃꯃꯝ ꯈꯨꯝꯀꯠꯂꯨ, ꯑꯁꯤꯅ ꯍꯥꯏꯗꯅ ꯆꯠꯂꯨ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯂꯥꯏ ꯇꯤꯟ ꯅꯁꯥꯗ ꯑꯃꯠꯇ ꯆꯪꯕ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯝꯅ ꯂꯥꯏ ꯁꯦꯟꯅꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣই ꯃꯔꯤ ꯂꯤꯆꯩꯗꯣ ꯑꯃꯃꯝ ꯈꯨꯝꯀꯠꯂꯒ ꯍꯥꯏꯗꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯌꯨꯝꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯥꯝꯅ ꯋꯥꯅ ꯌꯧꯔꯛꯏ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯇꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯀꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯑꯍꯜ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯜꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯛꯇꯣ ꯊꯧꯕꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯟ ꯄꯦꯁꯦꯟꯖꯔ ꯆꯦꯜꯂꯨꯔꯒ ꯃꯌꯨꯝꯗ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯈꯤꯇꯪ ꯍꯦꯟꯇꯣꯔꯛꯄꯒ ꯃꯁꯥ ꯄꯨꯝꯕ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯀꯨꯞꯁꯟꯕꯤ ꯅꯨꯄꯤ ꯑꯃ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯗꯅ ꯈꯨꯠ ꯈꯜꯂꯛꯏ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅꯁꯨ ꯀꯅꯥꯅꯣꯅꯦ ꯑꯁꯤꯕꯨ ꯃꯃꯥꯏꯁꯨ ꯎꯒꯦ ꯐꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯃ ꯊꯣꯛꯏ ꯍꯥꯏꯔꯤꯗꯣ ꯃꯗꯨ ꯑꯣꯏꯔꯤꯖꯥꯔꯥ? ꯃꯗꯨꯁꯨ ꯃꯥꯟꯗꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦ꯫ ꯁꯤꯗꯩꯗꯤ ꯐꯅꯌꯥꯝ ꯂꯥꯞꯊꯣꯔꯛꯑꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯑꯗꯨꯅ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯀꯗꯥꯏꯗ ꯌꯧꯗꯣꯏꯅꯣ ꯄꯨꯡ ꯊꯦꯡꯀꯥꯟꯁꯤꯗ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯩ ꯑꯁꯥꯏ ꯃꯇꯦꯛ ꯑꯃꯇ ꯌꯥꯎꯖꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯊꯨꯅ ꯇꯣꯡꯉꯛꯑꯣ, ꯄꯨꯡꯁꯨ ꯊꯦꯡꯉꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯀꯠꯂꯒ ꯁꯨꯝ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯇꯨꯡꯗ ꯇꯣꯡꯉꯤꯕ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯑꯍꯜ ꯑꯗꯨꯅ ꯀꯔꯥꯏ ꯃꯄꯥ ꯐꯥꯎꯅꯣ ꯑꯩꯅ ꯆꯠꯇꯣꯏꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯨꯕꯗ ꯅꯨꯄꯤꯗꯨꯅ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯄꯨꯔꯝꯃꯤ꯫ ꯀꯣꯟꯅ ꯆꯤꯡꯌꯥꯒ ꯇꯥꯏꯅꯕ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯒꯤ ꯃꯌꯥ ꯌꯧꯁꯜꯂꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯍꯦ ꯁꯤꯗꯤ ꯑꯥ ꯌꯧꯔꯦ, ꯑꯩꯗꯤ ꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤꯗ ꯋꯥ ꯑꯃꯇ ꯈꯨꯝꯃꯛꯈꯤꯗꯦ ꯍꯥꯏ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯉꯁꯥꯏꯗꯒꯤ ꯇꯣꯡꯉꯛꯈꯤꯕ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯑꯣꯛꯇꯣ ꯑꯗꯨꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯌꯥꯎꯔꯝꯗꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯁꯥꯗ ꯇꯔꯪ ꯃꯔꯪ ꯃꯐꯝ ꯑꯗꯥꯏ ꯐꯥꯎ ꯁꯨꯝ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯂꯥꯛꯑꯝꯕꯗꯨꯗ ꯑꯩꯁ ꯃꯁꯤꯗꯤ ꯑꯩ ꯁꯣꯏꯗ꯭ꯔꯦꯗꯅ ꯍꯥꯏꯗꯅ ꯑꯃꯨꯛ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯃꯌꯨꯝ ꯇꯝꯅ ꯃꯥꯒꯤ ꯑꯣꯛꯇꯣꯗꯣ ꯄꯥꯏꯈꯩ ꯊꯧꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯟꯗꯒꯤ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯔꯒ ꯃꯌꯨꯝꯗ ꯑꯣꯛꯇꯣ ꯊꯧꯖꯟꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯗꯤ ꯌꯨꯝ ꯅꯛꯅꯔꯕꯅꯤꯅ ꯃꯗꯨ ꯑꯩꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯇꯨꯝꯗ꯭ꯔꯤ, ꯕꯕꯥ ꯏꯃꯥꯗꯤ ꯇꯨꯝꯅꯕ ꯇꯧꯔꯤ꯫ ꯕꯕꯥ ꯏꯃꯥꯗ ꯑꯩꯅ ꯕꯕꯥ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯥ ꯆꯥꯎꯔꯦ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯌꯨꯝꯗ ꯒꯥꯔꯤ ꯊꯧꯖꯟꯈ꯭ꯔꯦꯗꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ ꯑꯃꯨꯛ ꯀꯔꯤ ꯑꯣꯡꯅ ꯊꯦꯡꯅꯔꯕꯖꯥꯠꯅꯣ, ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯅꯪ ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯆꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯟꯗꯨ ꯃꯁꯥꯗ ꯊꯛ ꯊꯛ ꯅꯤꯛꯑꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯁꯥꯗꯣ ꯃꯌꯣꯛ ꯊꯣꯛꯄꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯆꯪꯉꯛꯄꯗꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯗꯤꯅꯦꯁ ꯕꯕꯥꯁꯦ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯉꯁꯥꯏꯗꯒꯤ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯑꯗꯣ ꯑꯁꯥꯏꯗ ꯃꯥꯏꯕ ꯑꯍꯩꯕ ꯀꯅꯥ ꯂꯩꯒꯦ ꯈꯔ ꯃꯃꯤꯡ ꯆꯠꯄ ꯍꯪꯉꯛꯏ꯫ ꯑꯩꯅ ꯃꯩꯇꯩꯃ ꯃꯥꯏꯕꯕꯨꯗꯤ ꯌꯥꯝꯅ ꯂꯩ, ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯏꯄꯟ ꯃꯪꯂꯦꯝꯖꯥꯎꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯧꯔꯨꯁꯤꯔꯥ, ꯑꯍꯟꯁꯨ ꯑꯣꯏꯔꯦ ꯃꯥꯅ ꯈꯔ ꯈꯪꯉꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯑꯩꯒ ꯃꯄꯥꯒꯤ ꯑꯣꯛꯇꯣꯗꯨꯗ ꯃꯥꯏꯕꯗꯨ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯗꯥ ꯈꯝꯕꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯦ ꯍꯥꯏꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯗꯤꯅꯦꯁ ꯈꯣꯡꯅꯥꯡ ꯃꯈꯣꯡꯒꯤ ꯅꯨꯄꯤꯗꯨ ꯑꯣꯏꯔ ꯃꯥꯅꯦ, ꯕꯕꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯇꯣꯡꯒꯦ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯛꯏ ꯍꯥꯏ꯫ ꯑꯗꯨꯒ ꯁꯨꯝ ꯆꯤꯡꯈꯣꯡ ꯇꯨꯔꯦꯟ ꯃꯄꯥ ꯐꯥꯎ ꯕꯕꯥꯁꯤ ꯃꯥꯅ ꯄꯨꯔꯕ ꯃꯥꯜꯂꯤ꯫ ꯀꯣꯟꯅ ꯕꯕꯥꯅ ꯁꯤꯗꯤ ꯑꯥ ꯌꯧꯔꯦ ꯃꯈꯥ ꯇꯥꯅ ꯊꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯑꯗꯨꯝ ꯌꯥꯎꯔꯝꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯑꯁ ꯈꯪꯗ꯭ꯔꯦ ꯑꯁꯥꯏ ꯃꯄꯥꯁꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯊꯦꯡꯅꯩ ꯍꯥꯏꯔꯤꯔꯣ? ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤꯀꯣ ꯗꯥ ꯈꯝꯕꯤ, ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯊꯦꯡꯅꯕꯗꯣ ꯂꯥꯛꯑꯣ ꯃꯥꯏꯕꯗꯨ ꯀꯧꯔꯒ ꯑꯃꯨꯛꯇ ꯈꯔ ꯊꯨꯅ ꯌꯦꯡꯍꯟꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗ ꯊꯧꯖꯜꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯨ ꯇꯝꯃꯨꯕꯗ ꯃꯥꯏꯕꯗꯨꯅꯁꯨ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯂꯥꯏ ꯈꯨꯔꯝꯊꯣꯛꯁꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯣꯡꯉꯒ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯥ パイꯔꯒ ꯃꯤꯍꯨꯟ ꯊꯥꯎꯟ ꯐꯖꯅ ꯌꯦꯡꯉꯕ ꯃꯇꯨꯡ ꯀꯣꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯥ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡ ꯄꯣꯕ ꯄꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕꯗ ꯊꯦꯡꯅꯕ ꯑꯣꯏꯔꯒꯗꯤ ꯐꯤꯕꯝ ꯈꯔ ꯂꯨꯔꯗꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ, ꯅꯨꯄꯤꯗꯨ ꯈꯛꯇꯅꯤ ꯍꯥꯏꯔꯕꯅꯤꯅ ꯀꯌꯥ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯗ꯭ꯔꯦ꯫ ꯐꯔꯦ ꯅꯈꯣꯏ ꯅꯨꯃꯤꯗꯥꯡꯗꯨꯗꯤ ꯑꯣꯏꯔꯦ, ꯑꯗꯨ ꯂꯦꯡꯙꯧ ꯃꯁꯥ ꯈꯔ ꯍꯦꯛꯂꯛꯎ, ꯌꯨꯝꯒꯤ ꯋꯥꯡꯃ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯈꯣꯏꯔꯝꯒꯗꯕ ꯂꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯣꯂꯝ ꯆꯥꯔꯝ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯊꯧꯔꯝ ꯄꯨꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯗꯤ ꯇꯨꯝꯃꯝꯃꯦ꯫ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥꯗ ꯕꯕꯥ ꯀꯀꯥ ꯆꯥꯎꯔꯦꯟꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯒꯤ ꯅꯨꯄꯤꯗꯨ ꯃꯗꯨ ꯒꯥꯔꯤꯗ ꯇꯣꯡꯉꯛꯑꯦ ꯍꯥꯏ, ꯑꯗꯨꯒꯤꯅꯦ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯦ, ꯃꯥꯏꯕꯅ ꯃꯆꯤꯟꯖꯥꯛ ꯇꯝꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯅꯤꯅ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯔꯤ ꯉꯥꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥꯁꯤꯒꯤ ꯃꯄꯥꯁꯦ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯈꯣꯡꯅꯥꯡ ꯑꯁꯤ ꯌꯥꯟꯒꯒ ꯌꯥꯟꯊꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯇꯍꯣꯏꯗꯦ, ꯌꯥꯔꯦ ꯌꯥꯔꯦ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯀꯥꯔꯝꯃꯤ꯫
ꯇꯧꯕꯇꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯒꯤ ꯃꯪꯁꯤꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯃꯥꯅ ꯍꯥꯠꯂꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯑꯩꯅ ꯃꯪꯗꯨꯗ ꯎꯔꯝꯃꯤ꯫ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯑꯒ ꯑꯗꯨꯝ ꯇꯨꯝꯊꯕ ꯀꯤꯗꯅ ꯇꯨꯝꯗ꯭ꯔꯦ꯫ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯌꯦꯡ ꯉꯥꯟꯕꯒ ꯂꯩꯀꯥꯏꯁꯤꯗ ꯀ꯭ꯋꯥꯛꯁꯨ ꯌꯥꯝꯅ ꯈꯣꯡꯉꯝꯃꯤ꯫ ꯀ꯭ꯋꯥꯛ ꯈꯣꯡꯕꯁꯤ ꯃꯤ ꯂꯧꯏ ꯍꯥꯏꯅꯕꯗꯨꯗ ꯕꯕꯥ ꯏꯃꯥꯗ ꯑꯩꯅ ꯕꯕꯥ ꯏꯃꯥ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯇꯣꯔꯤꯕꯖꯥꯠꯅꯣ ꯀ꯭ꯋꯥꯛꯁꯤ ꯌꯥꯝꯅ ꯈꯣꯡꯗꯨꯅ ꯈꯣꯡꯅꯥꯡ ꯈꯣꯡ ꯑꯁꯣꯝꯗ ꯄꯥꯏꯁꯟꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯅꯪꯁꯨ ꯉꯁꯤꯗꯤ ꯃꯄꯥꯟ ꯄꯣꯊꯣꯛꯇ ꯊꯣꯛꯎꯔꯅꯨ꯫ ꯉꯁꯤꯁꯦ ꯀꯔꯤꯅꯣꯃ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯑꯩ ꯆꯥꯎꯔꯦꯟ ꯍꯣꯏꯒꯤꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯒꯦ꯫ ꯃꯥꯒꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯀꯃꯥꯏꯅ ꯊꯣꯛꯈ꯭ꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩ ꯑꯃꯨꯛꯇ ꯍꯪꯕꯤꯔꯨꯒꯦ ꯍꯥꯏꯗꯅ ꯕꯕꯥꯗꯤ ꯉꯔꯥꯡꯒꯤ ꯑꯣꯛꯇꯣ ꯊꯧꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯁꯦ ꯊꯕꯛ ꯁꯨꯝ ꯇꯧꯅ ꯀꯔꯤꯅꯣꯃꯁꯨ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯉꯥꯏꯈꯣ ꯏꯃꯥꯟꯅꯕ ꯙꯅꯟꯖꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯉꯁꯤ ꯃꯥꯜꯂꯤ꯫ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠ ꯑꯣꯏꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯑꯩꯁꯦ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯅꯣꯡꯕ ꯆꯠꯄꯤꯔꯨꯕ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯨꯌꯦꯡꯒ ꯂꯩꯇꯕꯒ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕꯗ ꯄꯨꯟꯅ ꯆꯠꯁꯤ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯂꯨꯍꯣꯡꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯍꯧꯖꯤꯛꯀꯤ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯈꯨꯗꯛꯇ ꯁꯤꯔꯦ ꯇꯧꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯣꯛꯑꯝꯕ ꯑꯦꯛꯁꯤꯗꯦꯟ ꯈꯨꯊꯣꯛꯅꯤ꯫ ꯃꯌꯥꯝꯅꯁꯨ ꯁꯨꯝꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯁꯦ ꯀꯌꯥꯗꯤ ꯍꯤꯡꯒꯟꯗꯕꯅꯤ꯫ ꯉꯁꯥꯏ ꯑꯌꯨꯛ ꯀ꯭ꯋꯥꯛ ꯌꯥꯝꯅ ꯈꯣꯡꯈꯤ ꯍꯥꯏꯔꯤꯗꯨꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯅꯕ ꯑꯣꯏꯔꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯉꯛꯄ ꯀꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯌꯥꯝꯁꯦ ꯈꯔ ꯀꯤꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯕꯕꯥꯁꯨ ꯃꯁꯥ ꯁꯣꯟꯖꯜꯂꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯕꯕꯥꯁꯦ ꯀꯦꯔꯣꯁꯤꯟ ꯌꯣꯟꯕ ꯆꯠꯄꯅꯤ꯫ ꯑꯗꯨꯅ ꯑꯍꯟ ꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯣ ꯁꯨꯝ ꯁꯣꯟꯖꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯕꯕꯥꯁꯨ ꯃꯁꯥ ꯁꯣꯟꯖꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯕꯕꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯕꯕꯥ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯒꯦ ꯀꯩꯗꯧꯔꯨꯅꯤ? ꯁꯨꯃꯥꯏꯅ ꯁꯨꯝ ꯕꯕꯥꯅ ꯄꯨꯁꯤꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯕꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯀꯩꯗꯧꯕꯒꯤ ꯏꯁꯥ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯔꯤꯒꯦ? ꯏꯄꯥ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯍꯟꯗꯛ ꯍꯛꯆꯥꯡ ꯈꯔ ꯉꯝꯗꯕꯁꯤꯗ ꯏꯆꯥꯕꯨ ꯋꯥꯈꯜ ꯈꯔ ꯄꯤꯛꯁꯜꯂꯕ꯭ꯔꯅꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯑꯗꯨꯏ ꯅꯠꯇꯦ ꯁꯨꯝ ꯂꯧꯁꯤꯡꯗ ꯍꯣꯠꯅꯕꯁꯤ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯑꯗꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯊꯕꯛ ꯈꯔꯁꯨ ꯁꯨꯝ ꯇꯧꯁꯟꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯅꯪꯒꯤ ꯋꯥꯗꯣ ꯅꯃꯥꯅ ꯌꯥꯔꯣꯏꯅꯦ꯫ ꯅꯃꯥꯅ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯍꯟꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯂꯧꯁꯤꯡ ꯁꯨꯝ ꯁꯦꯟꯅꯔꯒ ꯂꯩꯌꯨ꯫ ꯄꯩꯁꯥꯗꯤ ꯏꯄꯥꯅ ꯇꯥꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯏꯃꯥꯗ ꯕꯕꯥꯅ ꯉꯥꯡꯅꯔꯣ꯫ ꯑꯩ ꯗꯥ ꯔꯣꯃꯦꯁꯀꯤ ꯈꯨꯟꯖꯤꯟꯗ ꯃꯥꯒꯤ ꯋꯥꯛꯁꯣꯞ ꯑꯃ ꯍꯥꯡꯉꯤꯁꯤ ꯑꯁꯤꯗ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦ ꯍꯥꯏꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒ ꯑꯩꯒꯁꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯩꯁꯦ ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛ ꯀꯨꯝꯃꯒ ꯍꯧꯖꯤꯛꯀꯤ ꯈꯨꯟꯖꯤꯟꯗ ꯋꯥꯛꯁꯣꯞ ꯍꯥꯡꯕ ꯀꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯆꯠꯂꯝꯃꯤ꯫ ꯀꯀꯥ ꯑꯗꯨꯁꯨ ꯑꯩ ꯂꯥꯛꯄꯗꯨꯗ ꯗꯤꯅꯦꯁ ꯀꯔꯤ ꯂꯩꯔꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯋꯥꯛꯁꯣꯞꯇꯣ ꯈꯔ ꯌꯥꯎꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥ ꯔꯣꯃꯦꯁꯅꯁꯨ ꯃꯤ ꯑꯃ ꯇꯣꯛꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯐꯔꯦ ꯅꯪ ꯇꯥꯟ ꯆꯥꯔꯦ ꯌꯥꯎꯕ ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯔꯥꯏꯅꯒ ꯍꯦꯛꯇ ꯌꯥꯎꯔꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯋꯥꯛꯁꯣꯞꯇ ꯌꯥꯎꯕ ꯍꯧꯔꯝꯃꯤ꯫ ꯊꯥ ꯑꯃꯃꯨꯛ ꯃꯄꯨꯡ ꯐꯥꯅ ꯋꯥꯛꯁꯣꯞꯇ ꯌꯥꯎꯔꯛꯄꯗꯒꯤ ꯑꯩꯁꯨ ꯈꯔ ꯏꯁꯥꯅ ꯒꯥꯔꯤ ꯃꯆꯥꯒꯨꯝꯕꯁꯤ ꯁꯦꯝ ꯁꯥꯕꯁꯤ ꯍꯩꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯋꯥꯛꯁꯣꯞꯇꯨꯗ ꯂꯩꯔꯤꯗꯣ ꯑꯩ ꯏꯇꯣꯝꯗ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯋꯥꯛꯁꯣꯞ ꯃꯄꯨ ꯀꯥ ꯔꯣꯃꯦꯁꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯂꯥꯛꯇꯦ꯫ ꯑꯗꯨꯅ ꯑꯔꯨꯕ ꯒꯥꯔꯤ ꯁꯦꯝꯕꯤꯌꯨ ꯂꯥꯛꯄꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯍꯩꯔꯣꯏꯗꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯝꯃꯤ꯫ ꯀꯣꯟꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯑꯍꯟ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯒꯥꯔꯤ ꯑꯦꯛꯇꯤꯚꯥ ꯑꯃꯗ ꯒꯥꯔꯤꯗꯣ ꯏꯜꯂꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯒꯥꯔꯤꯗꯣ ꯑꯃꯨꯛꯇ ꯁꯦꯝꯕꯤꯌꯨ, ꯁꯥꯡꯅ ꯏꯜꯂꯛꯄꯅꯤ ꯋꯥꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯝꯃꯒ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯆꯨꯔꯝꯗꯥꯏ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯕꯒ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯀꯤꯛ ꯀꯥꯎꯔꯒ ꯌꯦꯡꯉꯝꯃꯤ꯫ ꯊꯥꯎꯁꯨ ꯌꯥꯎꯔꯤꯕ ꯍꯥꯏꯗꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯣꯏꯒꯤꯗꯣ ꯊꯥꯎ ꯂꯣꯏꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯑꯩꯅ ꯒꯥꯔꯤꯗꯣ ꯁꯦꯝꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯋꯥꯈꯟꯗ ꯑꯩꯁꯨ ꯁꯤꯗꯤ ꯑꯩꯅ ꯁꯦꯝꯕꯗ ꯊꯣꯛꯑꯔꯣꯏ ꯍꯥꯏꯗꯅ ꯑꯍꯜ ꯑꯅꯤꯗꯨꯗ ꯑꯩꯅ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯁꯥꯎꯒꯠꯂꯛꯏ꯫ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯒꯥꯔꯤꯁꯦ ꯂꯣꯏꯅꯁꯨ ꯍꯥꯡꯇꯣꯛꯎꯔꯦ ꯑꯗꯨꯒ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯥꯟꯅ ꯍꯩꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯉꯝꯃꯣꯏ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯝꯁꯨ ꯃꯝꯃꯦ ꯑꯗꯨꯒ ꯑꯇꯩꯁꯨ ꯊꯣꯡ ꯂꯣꯏꯅ ꯂꯣꯜꯂꯝꯃꯅꯤ꯫ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯁꯦꯝꯃꯨꯗꯣꯏꯁꯤ? ꯅꯪꯅ ꯉꯝꯅꯕ ꯁꯦꯝꯃꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯖꯜꯂꯛꯄꯗꯨꯗ ꯍꯨꯃꯥꯡ ꯀꯥꯡꯉꯝꯃꯤ꯫ ꯀꯩꯅꯨꯡꯒꯤ ꯒꯥꯔꯤꯁꯦ ꯑꯩꯅ ꯄꯥꯏꯔꯨꯕꯅꯣ ꯅꯤꯡꯉꯝꯃꯤ꯫ ꯇꯧꯕꯇꯕꯨꯗꯤ ꯃꯗꯨ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯑꯩꯅ ꯌꯥꯝꯅ ꯍꯩꯁꯤꯡꯗꯅ ꯒꯥꯔꯤꯗꯣ ꯍꯥꯡꯗꯣꯛꯎꯕ ꯅꯠꯇꯦ꯫ ꯑꯍꯜ ꯑꯅꯤꯗꯨꯅ ꯋꯥꯅ ꯏꯜꯂꯛꯄꯗꯨꯗꯁꯨ ꯃꯩꯁꯨ
ꯑꯩꯅ ꯍꯩꯒꯗꯕ ꯑꯣꯏꯔꯒꯗꯤ ꯁꯦꯝꯕꯤꯒꯦ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯒꯤꯗ ꯒꯥꯔꯤ ꯏꯟꯁꯤꯜꯂꯛꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯁꯨ ꯑꯇꯩꯗ ꯒꯥꯔꯤ ꯁꯦꯝꯐꯝ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯇ ꯃꯈꯣꯏꯗ ꯃꯩ ꯀꯥꯞꯍꯜꯂꯒ ꯒꯥꯔꯤꯗꯣ ꯁꯦꯝꯗꯗꯤ ꯁꯦꯝꯃꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯉꯝꯖꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯒꯥꯔꯤꯗꯣ ꯁꯦꯝꯕꯗ ꯀꯣꯟꯅ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯒꯥꯔꯤꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯥꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯔꯥꯎꯔꯦ, ꯃꯈꯣꯏꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯒꯥꯔꯤꯗꯣ ꯌꯥꯔꯛꯄꯗꯒꯤ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯆꯠꯈꯤ꯫ ꯑꯁꯣꯝꯗ ꯑꯩꯁꯨ ꯗꯨꯀꯥꯟꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯛꯄꯗ ꯄꯨꯡꯗꯤ ꯌꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯋꯥꯛꯁꯣꯞꯀꯤ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯛꯑꯒ ꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯂꯥꯛꯀꯦ ꯇꯧꯔꯛꯄꯁꯤꯗ ꯅꯣꯡꯁꯤꯁꯨ ꯑꯃꯨꯛꯇꯕꯨ ꯃꯇꯥꯡꯗꯨꯗ ꯇꯥꯍꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯒꯤꯗꯨꯗ ꯅꯣꯡꯁꯤ ꯍꯩꯊꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯎꯪꯉꯒ ꯅꯣꯡ ꯍꯥꯡꯈꯤꯕ ꯉꯥꯏꯔꯝꯃꯤ꯫ ꯇꯥꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯅꯣꯡꯗꯨꯁꯨ ꯄꯨꯡ ꯑꯃꯒꯤ ꯆꯥꯡꯗ ꯍꯦꯛꯇ ꯀꯟꯅ ꯂꯦꯞꯇꯅ ꯆꯨꯊꯔꯛꯏ꯫ ꯀꯣꯟꯅ ꯅꯣꯡ ꯑꯗꯨ ꯍꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡꯁꯨ ꯇꯥꯅ ꯊꯦꯡꯉꯝꯕꯗꯒꯤ ꯑꯩꯁꯦ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯒꯥꯔꯤꯗꯣ ꯊꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟ ꯃꯆꯤꯟ ꯂꯥꯟꯁꯤꯜꯂꯛꯄꯗꯨꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯑꯩꯁꯦ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯗꯨꯅ ꯏꯁꯥꯗ ꯑꯩꯁꯦ ꯀꯤꯕꯗ ꯂꯝꯕꯦꯜ ꯑꯗꯨꯗ ꯑꯩꯁꯦ ꯒꯥꯔꯤꯗꯣ ꯊꯧꯅꯤ ꯈꯟꯕꯗ ꯃꯤꯍꯨꯟꯁꯤ ꯂꯩꯇꯥꯐꯝ ꯈꯪꯉꯝꯗꯦ꯫ ꯍꯥꯟꯅꯗꯒꯤꯒ ꯂꯝꯕꯦꯟꯗꯨ ꯃꯤꯒ ꯀꯌꯥ ꯆꯠꯅꯗꯕꯒ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯕꯗꯨꯗ ꯑꯗꯥꯏꯗꯨ ꯃꯤ ꯑꯃꯠꯇ ꯆꯠꯅꯔꯝꯗꯦ꯫ ꯃꯩꯈꯨ ꯆꯦꯟꯕ ꯒꯥꯔꯤ ꯑꯗꯨꯗ ꯑꯩꯁꯦ ꯁꯨꯝ ꯊꯧꯔꯛꯄꯁꯤꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯑꯝꯗꯥꯏꯁꯤꯗ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯆꯞ ꯍꯦꯛ ꯂꯦꯞꯈꯤ꯫ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯈꯣꯡꯅꯥꯡ ꯑꯗꯨꯁꯨ ꯂꯩꯔꯕꯅꯤ꯫ ꯍꯥꯏꯗꯤ ꯑꯩꯅ ꯒꯥꯔꯤ ꯌꯥꯔꯛꯇ꯭ꯔꯤꯕ ꯃꯄꯥ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯎꯔꯦ ꯈꯣꯡꯅꯥꯡ ꯑꯗꯨ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯩꯅꯣꯃꯨꯛ ꯇꯧꯔꯤꯁꯤꯅ, ꯁꯤꯕꯨ ꯊꯥꯎ ꯂꯣꯏꯈ꯭ꯔꯕꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯗꯨꯅ ꯊꯋꯣꯏꯒꯤ ꯇꯧꯍꯜꯂꯤꯖꯥꯔꯥ ꯍꯥꯏꯗꯅ ꯑꯩꯁꯦ ꯒꯥꯔꯤ ꯊꯥꯎꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯥꯔꯤꯗꯨꯁꯨ ꯊꯥꯎ ꯈꯤꯇꯪꯗꯤ ꯌꯥꯎꯔꯝꯃꯤ꯫ ꯌꯥꯝꯅꯗꯤ ꯌꯥꯎꯔꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨꯁꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯃꯇꯝꯗꯗꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯕꯁꯨ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯝꯗꯦ꯫ ꯃꯊꯥ ꯁꯥꯅ ꯑꯩꯁꯦ ꯑꯗꯥꯏꯗ ꯂꯩꯔꯤꯉꯩ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯑꯃ ꯊꯧꯔꯛꯄ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯦ ꯒꯥꯔꯤꯗꯣ ꯑꯃꯨꯛꯇ ꯈꯥꯝꯁꯤꯔ ꯅꯤꯡꯉꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯍꯣꯏꯗ ꯒꯥꯔꯤꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯒꯦ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯨ ꯍꯥꯏꯗꯅ ꯑꯩꯅ ꯈꯨꯠ ꯈꯜꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯒꯥꯔꯤꯗꯨꯁꯨ ꯃꯐꯝ ꯑꯗꯥꯏꯒꯤ ꯃꯔꯝꯗꯨ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯈꯥꯝꯗꯕꯤ ꯀꯟꯅ ꯊꯧꯔꯒ ꯆꯠꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯨꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯤꯉꯩ ꯂꯥꯞꯇꯛꯅ ꯈꯣꯡꯅꯥꯡ ꯄꯨꯡ ꯃꯄꯥ ꯑꯗꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯉꯪꯕ ꯃꯈꯣꯟꯁꯦ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯦ ꯏꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯏꯁꯥ ꯏꯇꯣꯝꯗ ꯃꯔꯨꯡ ꯃꯔꯨꯡ ꯁꯣꯟꯖꯔꯝꯃꯤ꯫ ꯊꯧꯔꯛꯏꯕ ꯒꯥꯔꯤꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯔꯝꯃꯗꯤ ꯉꯁꯥꯏꯗꯣ ꯍꯨꯟꯗꯣꯛꯑꯝꯃꯁꯨ ꯌꯥꯕ꯫ ꯑꯗꯣ ꯃꯤꯒꯤ ꯒꯥꯔꯤꯅꯤꯅ ꯑꯩꯅ ꯉꯁꯥꯏꯗꯣ ꯍꯨꯟꯗꯣꯛꯑꯝꯕ ꯌꯥꯔꯣꯏ꯫ ꯑꯩꯕꯨ ꯀꯝꯗꯧꯅꯤ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤ ꯑꯃꯠꯇꯒ ꯂꯥꯛꯑꯒꯗꯤ ꯑꯩ ꯂꯝꯕꯦꯟꯁꯤꯒꯤ ꯃꯌꯥꯏꯗ ꯊꯠꯂꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯒꯥꯔꯤꯁꯦ ꯈꯥꯝꯃꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒ ꯃꯇꯥꯡ ꯆꯥꯅ ꯂꯥꯞꯅ ꯒꯥꯔꯤ ꯑꯃꯁꯨ ꯂꯠꯅ ꯂꯥꯛꯏ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯁꯤ ꯍꯦꯛꯇ ꯈꯥꯝꯃꯒꯦ ꯍꯥꯏꯗꯅ ꯂꯝꯕꯦꯟ ꯃꯌꯥꯏꯗꯨꯗ ꯂꯦꯞꯄꯒ ꯒꯥꯔꯤꯗꯨ ꯈꯥꯝꯃꯨ ꯍꯥꯏꯗꯅ ꯈꯨꯠ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯒꯥꯔꯤꯗꯨꯁꯨ ꯑꯗꯨꯝ ꯊꯩꯗꯣꯛꯑꯒ ꯀꯟꯅ ꯊꯧꯔꯒ ꯆꯠꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯒꯥꯔꯤ ꯑꯅꯤ ꯈꯥꯝꯃꯨ ꯌꯥꯔꯝꯗꯕꯗꯨꯗ ꯋꯥꯈꯟꯗ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯆꯔꯝꯃꯤ꯫ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯅꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯃꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯂꯝꯕꯦꯟꯗ ꯒꯥꯔꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯈꯨꯠ ꯈꯜꯂꯛꯄꯗ ꯈꯥꯝꯗꯅ ꯊꯧꯔꯛꯄꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯒꯥꯔꯤꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯑꯩꯁꯦ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯅ ꯑꯩꯁꯦ ꯃꯊꯥ ꯁꯥꯅ ꯃꯈꯥꯗ ꯀꯣꯛ ꯄꯥꯏꯔꯒ ꯐꯝꯃꯒ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯂꯥꯞꯅ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯉꯪꯉꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤꯕꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯃꯁꯛꯇꯤ ꯎꯗꯦ꯫ ꯁꯨꯝ ꯑꯃꯨꯛꯀ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗꯣ ꯑꯗꯥꯏꯗ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯃꯨꯛ ꯑꯩꯁꯦ ꯃꯅꯤꯡ ꯍꯜꯂꯒ ꯆꯦꯜꯂꯛꯏ꯫ ꯐꯅ ꯁꯥꯡꯅ ꯑꯩꯁꯦ ꯆꯦꯜꯂꯛꯄꯗꯨꯅ ꯈꯨꯟꯖꯤꯟ ꯌꯧꯔꯛꯑꯝꯗꯥꯏꯁꯤꯗ ꯒꯥꯔꯤ ꯑꯣꯛꯇꯣ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯈꯥꯝꯕꯤꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯕ ꯃꯃꯥꯡꯗ ꯃꯥꯅ ꯑꯣꯛꯇꯣ ꯊꯧꯔꯛꯄꯗ ꯈꯣꯡꯅꯥꯡꯈꯣꯡ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯛꯅꯈꯤꯕ ꯀꯀꯥ ꯆꯥꯎꯔꯦꯟꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯖꯔꯛꯄꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯊꯥꯖꯗꯅ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯑꯗꯥꯏꯗ ꯂꯩꯔꯝꯕꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ "ꯗꯤꯅꯦꯁ, ꯀꯩꯅꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯅꯁꯥꯗꯨꯅ ꯍꯨꯃꯥꯡ ꯉꯥꯛꯇ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ?" ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯀꯀꯥ ꯆꯥꯎꯔꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯔꯥꯎꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ "ꯀꯀꯥ ꯆꯥꯎꯔꯦꯟ, ꯅꯪꯅ ꯒꯥꯔꯤ ꯈꯥꯝꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯗꯁꯥ ꯇꯥꯔꯦ. ꯀꯀꯥ ꯆꯥꯎꯔꯦꯟꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯗꯨꯅ ꯑꯃꯨꯛ "ꯑꯗꯣ ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯑꯩꯁꯨ ꯉꯁꯤꯁꯦ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯈꯠ ꯊꯧꯔꯛꯄꯅꯦ. ꯑꯗꯨꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯤꯗ ꯆꯦꯜꯂꯒ ꯂꯩꯔꯝꯕꯁꯤ ꯑꯩꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯎꯔꯦ. ꯂꯥꯛꯑꯣ ꯇꯣꯡꯈꯠꯂꯣ ꯑꯗꯨꯒ ꯋꯥꯔꯤ ꯇꯝꯃꯛꯑꯣ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯥꯒꯤ ꯑꯣꯛꯇꯣꯗꯨꯗ ꯇꯣꯡꯈꯠꯂꯒ ꯀꯀꯥ ꯆꯥꯎꯔꯦꯟꯗ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫
Kachauren ahal anikak thengna gari sembiu haidana lakpadagi pungse thengkhibane. Nongchu ngasai amuk kanna tarure. Adudaisu workshopki gari ama puraga yumda halakpane aduda khongnang khong adu yaudringai gari se yarakidre. Atay atopa gari singsu adaida khambiu mata yadre. Aina mafam aduda leiringai nupi amana isai ngangaga iga nakta sum naksalai. Adugini aina kidana gari du hunduomaga mafam asaita cheli ise hairame. Kakado na muk adudi nangi gari dudi mafam aduda adum lehuribo hangai. Aina mohoi Kachauren adu ibani gari manaktuda amuktangi khamkisi aduga iga gari du amuktangi start tawraga hobra yenge. Gari du workshop ki gari mi ki gari ni. Aina daidu hunduomba hairisi ay khonti sani hairame. Kachauren amu as luri da nangi wase. Hoise lawase adu amuruk anirakta yaraktragadi adaida dum thanamo. Kuina isu adaida leiba talle. Nang sa khangiduni mamangday na thengnakribado. Kariso tawroy gari du hayeng ayuk anganbada. Nanggaiga muklaw salaga loire. Aina mohoi Kachauren haidana ibani singasay na gari hunduomba. Mapadom da sumthawrga lakpasida. Angakpani numito da ibani na thengnarido. Anang na mapamaduda kamay na lairongge haida. Aigi gari dugi manakta mamay mamit piya muwa mana kupsanba. Nupiya mana muksab yung nalipagalay Madurakpada Kachauren su pakhala aba mali. Dinesa sidi mo nga mani nangi gari sige manakta khamba yararoy. Ay thawre haidana maso pakhana gari do. Lejabi thadana thawgatki. Ay tungon thoga yengbo matamda nupido. Adumag aigi gari makhong aduda lepagalay hawi. Ibani su uchina chen yumsu yaurame. Aduga imong manunggi mi loina kauthuwaga. Wari pumatamame. Babay masu wari do tabda makweso pakhana kapame. Kachauren na swayngwanda sumna haire. Dines ng gari dugi matangda karimata kalluno. Ibani gi thawai hingaurisi. Masina maruni. Ngasigi numisda ng suway sunupido tengnaw tamlabane. Ay sunang tengnaramdragadi itom na ngasigi numisida. Nupido suwayda na tengnarani. Aduga ng su ngasigi numisida. Kulong tiba madi suwayda na nanggani. Ado ibani mag-iswa na loy na sanbire. Nanggi gari do hayang ibani loba salasi haire. Numito dumay na mayam changda na kuyanisim mayok tuwame. Mangda suway sinupido na sumyum yawba pao. Tanar haida na isa kapalaw ba tawrami. Numito ginong hengan baga kakadugay ka gari do lawba salame. Ngaglibadi gari do sungarangay na kamlamba mapado da. Gari do layramde. Kung ang kung mapasapsa na gari do layrami. Maduda kakado na yung Dines. Kaino nangi gari subong ngarangasay dalehugtay na hangay. Ay suangak pa magaloy na Kachauren. Ay sukang kamay na sida gari sa layrami no hayrami. Ako'y wakso mapo karomes na su. Ay nawari do tamo bada karomes na su ay ngonda sum na hayre. Ibungo nagso gari do yadre kangagati. Kok aday do kundom ba yadro. Gari do de aray ba ni nang nasana maruni. Ado pare-pare hayang kadi ng karakarangan na. Yumda halo hayre. Ado ka numito da angak pa masuteng narami. Kachauren gari ka na gari do ayuk do da. Start tawba matamda di gari do start haurami. Matawsum na hujiki mapam si haujik su. Angang pambagi mong da nupi madum to'i. Aduga nupi do matom da lepang buway ragati. Hingbagi chance yam na lay. Angang pambagi mong da lay ramagati. Maduting naruba da hingbag karaway. Masini mayam nga sigarian wari story. Matanggi wari tagalap pa da mayam punamuk ting narasi. Masigiri mayam da kikain na nababida ay lawzat.